ngasi numida waram phong ki batungan tungan ba manipuri sifong singdigi maruebi ipauk sing khongosaraga manipur top channel gi mekedi gi myamna thamjagi ahan bada India na ningkha tamlakpa sei humdraga manga surakpaga mari leinana motorbike railing asi minister berena lamthakre aikhoina miyoina poklibasi imale baki damakta ni haibasi mari baki damakta thawaina pontha pikraba aikhoigi athouba singna aikhoida takli se minister India na British ki makutigi ningkha tamlakpagi sei humdraga manga surakpaga mari leinana India gi mafam kyara pangthokliba azadi ka amrit mahosab ki saru ama oina ngasi Manipur Police Department sinduna Imphal dagi moirang phawba satkadaba motorbike railing asi ayuk Chief Minister N Berena Imphal gi hapta kangjebung dagi lamthakre ngasi lamthabagi thoramadura Manipur lenga cabinet minister sing MLA sing Manipur Police ki makok thongba BJP amadi Manipur lenga ki official kya saryaki tuan ba riders club sing na saryaduna mau phawba thawgadaba motorbike rally lamthabagi thoramadura mari leinana Chief Minister N Berena phongdokibadi aikhoi miyoibana hingliba si karigino amasung kanagidama hinglibano haibasi layoi khraba ipai pusingdagi tamgadabani loinana ngarang pangthokiba athouba singi thoram aduna mayek sengna takle mikha pone hingadabagi saruk imaleba kidamak thawai katpangam kiba lamdam sigi athouba singna laukiba thawna do akhoi khudimangna ikai khumna phamthui lewa sigi oina su British ki miyot minaidigi ningkha tamba phangnaba haiduna Mahatma Gandhi amadi Subhash Chandra Bose na singba thawna pharaba miyai kyana asoba thodang lokhi Madugi mahina British singdagi ningtamba phangduna ngasidi sei humdraga manga mapung farakle asiguma nungairaba numit asi aikhoi India masa ma hoina sakthokpham thui lamdam asigi naha singna mau phawba thawgodoriba bike rally asina India na ningkha tamba sei humdraga manga mapung farakwa sida state asigi miyamna tu saruk yari amadi leba asigi apun masaktam sagatpada Manipuri singsu asoba thawdang yari habu wakholona du mayek sengna khangan ngamlagan haki ngasi ayuk pung mapan tabadagi Chief Minister N Berena hapta kangjebungdagi moirangi INA Martyrs Complex phawba satkadaba motorcycle rally ama sulamthaki motorcycle rally lamthabagi thoramadu Chief Minister N Berena hai miyoibana poglibasi mamale baki damaktani haibasi marai baki damak thawaina ponthapi ki lamdam asigi athouba athoubi singasina aikhoita takli wakholon asi aikhoina Thagona duna apunba India ma saminasi apunba India ma di akanba India ma gidamak India na ningkha tama sei hundraga manga surapagi azadi ka amrit mahosab ka mari leinana motorcycle rally asi pangthokpani miyoi oina poklibasi mamale ba gidamak tani haibasi ngang pangthokiba athouba singi numit aduna mayek singna takli lamdam asigi athouba singa sina mamale ba gidamak thawaina ponthapi khibadu aikoina kawpham thokti Nationalism gi wakhalon asi akhoi punamangna sagana bohonasi lamdam asigi athouba singna kathokhiba singa du ningsingduna apunba India ma sagana bohonasi haina Chief Minister na makhatana phongdokhi ngasigi motorcycle rally edu motorcycle lising ama romna saryaki lamthabagi thoramadu da Manipur lenga ki minister sing MLA sing makok thongbo official sing saryaki atopa pawmana Combined Forces Satahiba Combing Operation na PLA gi kadar taret bom yauna khulai kaya marumga kona na fakatre hayeng pangthok kodriba barat ki humdraga mga subi Independence Day gi thorom mangoina Thobal Police Commando mari tarataruk subasam rifles ki Combined Force satrakpa section thorang gi manungsana aina thingraba Manipur gi larhulup ama oiriba People's Liberation Army PLA gi kadar taret khusu khulai kaya marumga kona na fakat pangamle hari Pauksi esina police tagi phangwa paugi matung ina di pharaba miyai sing adudi andro khuman nungyung bidagi CS Basanta Allies khambaton se kuntraga nipan apokwa CS ningthembi kaksing ningthau laikai digi MG10 se kungani thu apokpa M Sanjib moirang kangjebung laikai digi housing na awang sikmai kaujeng laimata leiba ke Romeo se kungani pan apokwa ke Raghu Singha andro Labau Zauk Sing Laikai digi PH Rabi Allies luang sa say kungatru apokpa pikula kaksing wairi salam Laikai digi es mangi zauk sa yang kaya mga apokpa lekidrab es tombi singha Imphal West ki Luker Maya Laikai digi en mano say kungohum de apokpa en Nobin Singha kaksing wairi sabal Bamul Laikai digi es Akash Sharma Allies Muston Sik Tarakamapan apokpa es Rasesor Sharma kawi hari Police ki powers na hai Thabal District ki SP Jugesh Chandra Hobijam ge miyang makhara district ki additional SP Ops o
Wangkhomna lusingba team amana 13 suba Assam Rifles ki team ga loinana Thabol district amadi atai district ki tungar mafamsing Independence Day ga mari leinana bom pokhai hanana ba thorang paikhatle haibigi akaknaba paw ma phangmadagi Combined Force asina Yaripok Bazar Thabol Imphal East amadi Imphal West amasung Kaksing district ki tungar mafamsingda combing operation sataki Operation aduda PLA gi kadar singa si bom yawna khusu khulai singa kona na fagat pangam kibani Pagalaba PLA gi kadar tarir adudagi phangba ngamkiba khulai singa dudi magazine yawna Smith & Wesson gi 9mm pistol ama magazine yawna Beretta 9mm pistol ama kapyariba 9mm gi maru kunthraga manga amadi hand grenade ani phagatki Operation aduda angang masu phagatki angang adu designated Yaripok Police Station gi Child Welfare Police Officer sinakre hari Pagalaba PLA gi kadar singa si police na makatana wang pong sa thabada lahulup asigi self-style lieutenants colonels Risikant haiba miyosigi instruction makhara Manipur gi tampak district leiba nan local sing attack tawna ba khanki madugi matung ina hawkiba jun kungo humdore kaksing nan local ama hat ki baloinana July 9 andro hoikapta nan local ama hat ki ba adru su chenai haibisu khangle haina police ki pawsna hari Faraba PL gi kadar taret adu makoidigi phangbu khulai sing adu ko konana makhataba ain gi thabak lokhanaba Yaripok Police Station khusna kre haiden su pausna makhatana su phungdorakli atopa pawmadana Kumbi Ward number 9 apun manupi lup sem duna mayai ka ni sa thingbi khongjang sangsingkre ngarang Kumbi tera khada liba ibudau santhong khongbu Mangagi haraubungda Kumbi Ward number 9 gi miyam gi mi phama pangthok tuna Manipur lengana sangsilak ni Ward 1 drak ki khongjang bu mapung fana sogatuna Kumbi Ward number 9 gi manungda mayai ka ba sinjak leiba yon ba thingna gi warep lokre hari ngarang pangthok ki ba miyam gi ba mi phama duna Kumbi Ward number 9 apun ba nupi lup ko bu nupi lup ama sem ki ba loinana ningthaujam ongbi Biemola Devi bu president khangemam ongbi Shakila Devi bu secretary oina khankre Ngarang mi phamadu loiraba matungda Ward number 9 gi manungda laiba laikai tare ni pan apun manupi luki lusing bisingna loud speaker gi mateng lawraga koina satuna hausuki amadi tungi mirol gi khanduna sahi nauriba isai susing masa mau fana lehananaba aikhoi ama toina hotna minarasi haina apul tokhi loinana ward asida mayai ka bachinjak laiba yon ba tawduna ba section worol supikhi Sial khara ki tamak miyoi khara na hawalagliba tungi yumbi oigidoriba mairoi isa isu singi punsi manghanba yaba mayai kaaba chinjak leiba yonma thengnarabadi police ki mateng lawraga ain goeba thabak lokhatpada Kumbi Ward number 9 apun manupi lupna sapsana leplagani haina laukthokre mayai kaaba ni sa thingbagi khongjang gi manungsana ngarang numidang pung 8 gi matungda Kumbi Ward number 9 gi manungda yu yonba thakpa saba madi lambi sarakta ngaukshinaraga leibi yaroi haina nauna semliba nupi lupna miyamda khankhre miyamna su ingtappa ward ama santi leiba imung amamam oina ba hotna minarasi haina miyamda apul tokre amaromdana MLA Kebina nupi singtagi oiba bike rally ama lamthakre Indiana ningkha tambagi sai humdraga manga mapung farakpaga mari lainana ngasi nupi singkhaktagi oiba motorbike rally ama nauria pakhanglakpa kendragi MLA SKBina lamthakre hobom marak singtham laikai lampaktagi ningthemsa karong harangoithong kaisam laikai haina khongnembi phawraga nauria pakhanglakpa kendra sigi mafam sinba thungna satkadaba rally lamthaba duga mari lainana MLA SKBina hai Indiana ningkha tamlakpagi sai humdraga manga mapung farakpa sida nungaiba phongdokpoina rally asi pangthokpani kendra sigi BJP mahila morcha na sindun nupi khaktagi oiba rally pangthokiba sina kendra sida yepa paujel kya piba loinana apun mapangal kanba barat ama oire haibagi mapawdu kendra miyamda yohonduna hena mapangal kanba barat ama oiba ngamlagani hainasu mangna phongdokhiaina pausna makhatana palakle Maka satharakpona pandam pauksi dige topa maruiba paukrana kendragi MoS Rk Ranjan masak khangdriba ningtam lan ge athouba singgi matangda manung hutna research taunabagi damakta Manipur gi scholars sing haikre kendragi education amasum externals affairs ki raja mantri Rk Ranjana numaizu numita raja sigi scholars singda maruoina historian singda masak khangbidraba Manipur gi ningtam lan misingbu Bharat ki ningtam lan goeba pulap punchilaba puardi yohonanaba makhoi sing sigi matangda manung khutna research tauna baikre kendra gi mantri sina ngasi Imphal RO gi CBC auditorium da pangthokiba
Informations amasung Broadcasting Mantralai Central Bureau of Communication CBC gi Imphal Regional Office da sinkiba Har Ghar Tiranga amasung Azadi ka Amrit Mahotsav ki matangda Integrated Communication amasung Outreach Program da wangangki thauram adura Kendra gi Mantri na Partition Horse Remembrance Day gi e-feature amasung official music video Hey Ima Manipur su launch toki Brana August taraga maribu Partition Horse Remembrance Day oina lakthoklagani masigi ningsing tharom pangthokpa sigi matangna mamang saigi numit asimaktada Prime Minister Narendra Modi na lakthoki RK Ranjan haiki maduri Partition gi akibam awaba sikaidonungda kauthokpa ngamlaroi mi lising kayama mafam hongan ki amasung wakhal yaudaba minungsi leitaba amasum hingsagi thabak kya mana maram oiraga punsi kya mamangki Kiraba thaudo asibu ningsingbagi maruoiba pandam asigumba wakhal yaudaba minungsi leitaba amasum hingsagi thabaksinga asibu amuk hana thoktanaba amasum mising adugi awaba amasum makhoina kauthokibasing adubu ningsingnabagidamaktani haina maangna haikienasu pausna makhatana phongdorakli Maka satarak poina to papawmana CDO na paksana thibu humba satakre Lakadaribe India ki Independence Day ki tharam ga mari lenin state lengang na lokalakpa section tharang sar om oina Imphal West CDO na ngasi ayuk pung taruk tagi hauduna ahanba Manipur Rifles Family Lines yauna Singmairong Nepali Basti amadi Tharon Village ta paksana thibu humba satakre ngasi ki thibu humba duda Asan ba yum yauna puna yum samag yangkai rom da sangduna miyoi sani rom amamam to oina wang pang sataduna masak khangdoki adumapu apa pundi yaukidi haidi hen spaus na palakli maka satarak poina to papaw mana haumi federation na pangan identity munna masak khangnam da basinga I amagasu haumi federation na pangal identity munna masak khangbiram da basi all Manipur Muslims Girls Students Unions amaga suna yamna ngakna thui haina amaga su sirol aman hairi sirol asin hai pangal identity haibisi maidingu khagembagi mamang da hana iramda masigi leisa lehaudagi pokraba ethnic identity amani madugi mayek laraba khudam saitharul kumbaba pabiraga khangani ate reference booksing di panjarare mapamatam sana thamjaraki hairi Ining thau khagembagi matamda thokpa sanoms ki higai wa thokta pangal ipai pu sing asoba saruk ama hanadagi irei pa asid leijaraglaba pangal identity asida ining thau maidingu khagemana assimilate yumnak sagai pibaga loinana sana kunungda pangal singi weba loisang taruk hangdokpiduna pangal identity asi irei pa asida leibi yamna marueba asoba ethnic identity amagi masak adoiraki Masagi Mama Lol Manipuri Lol Ngangjaba Phije Chaksa Yumlai Kairei Luhong Khudung Bigi Thoram Nat Culture ga mari leinaba Thoram Sing Ingkhol Sambal Lau Singu Simit Lon ga mari leinaba thabak Thoram Sing punamakta Malemgi mafam punamakta lairiba thabak Thoram Sing punamakta Malemgi mafam punamakta lairiba phul punamakta top saktam leijaba ethnic identity amani haibasi Haumi Federation gumba irei paki indigenous thiriba Haumi Federation na khanglamdaba haibasi leibak thibani haidi hensu paus na makhatana phongdorakli atopa pawmana saksu lining mane haiduna mitop mayam pusilakba khudakta lepiyu KKL lamdam sida laiminariba kainaba yararoidaba furup khudimakna iramdam asigi mutharakliba yelhaumi singa sikanbada sarugyabiyu madugi muhta masa masagi sak gusu lining mane haiduna mitop mayam pusilakpari khudakta lepinaba kanglaipa kanbalup KKL na apel torakli Lob asigi sirol aman hai iramdam asigi yelhaumi kananaba Manipur lengangna akanba polisi kanglon ama yariba makai thuna sembiba mathau tare India lenga ki family planning ki program da mai pakna satakibadagi handaki sahi tarasida nupi amana angang pokgi sangsi 1.7 da hantare nakalamada lamdam asida khundari furup amanadi family planning tawuda amadi mapandigi sakkusu lining manabagi mingda lepalaitana athingba yauduna sangsilakpana lamdam asigi yelhaumi da asoba threat ama pirakle hairi Haukibu August ki sachat mangada Federation of Haumi Manipur Kanglaipak ki yek salai leiba furup kunga mangagi ahanba indigenous assembly ama phamduna yelhaumi masak takibadu KKL na taran okli Matam sang namina nungai khiroi haini isagi hak phab lot sinduna thamlakibadu ngasidi Federation of Haumi na
ꯆꯦꯡꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯔꯛꯇ ꯂꯥꯛꯄ ꯐꯨꯔꯨꯞ ꯈꯔꯅ ꯑꯩꯈꯣꯏꯕꯨ ꯆꯍꯤ 500 ꯂꯩꯔꯦ ꯉꯝꯈꯩ ꯉꯥꯛꯄꯗ ꯌꯧꯔꯛꯏ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟꯗ ꯌꯧꯔꯛꯏ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯉꯥꯡꯕ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯂꯛꯄꯁꯨ ꯊꯦꯡꯅꯔꯦ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯏꯟꯗꯤꯌꯥꯒꯤ ꯐ꯭रीडꯝ ꯏꯁꯇ꯭ꯔꯒꯜꯗ ꯃꯨꯁꯂꯤꯝꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯤ ꯅꯤꯡꯈꯥ ꯇꯧꯅ ꯄꯥꯜꯂꯝꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯁꯤꯗ ꯀꯣꯟꯅ ꯂꯥꯛꯈꯤꯕ ꯇꯦꯂꯤ ꯕꯦꯡꯒꯥꯂꯤ ꯅꯦꯄꯥꯂꯤ ꯑꯃꯗꯤ ꯄꯟꯖꯥꯕꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯂꯝ ꯑꯃꯗ ꯂꯩꯔꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯄꯥꯡꯒꯜꯅ ꯂꯝꯗꯝ ꯑꯁꯤ ꯃꯔꯝꯗꯝꯅꯤ ꯃꯃꯥ ꯂꯩꯕꯥꯛꯅꯤ ꯈꯟꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯩꯈꯣꯏꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕ ꯇꯥꯝ ꯑꯁꯤꯗꯗꯤ ꯃꯔꯛꯇ ꯂꯥꯛꯄꯁꯤꯡꯅ ꯌꯥꯎꯕꯗ ꯃꯥꯂꯦꯝꯅ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯗꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯕ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯌꯥꯝ ꯂꯣꯏꯐꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠꯁꯤ 2.4%ꯅꯤ ꯁꯐꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 6ꯈꯛ ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯛꯂꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗꯕꯒꯤ ꯀ꯭ꯂꯦꯝ ꯂꯥꯛꯇꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯉꯁꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯅ 281 ꯑꯣꯏꯔꯤ ngasi nauna COVID-19 positive oiba thengnarakraba miyoi taruk asi Bisnupurdagi miyoi ama Sandeldagi miyoi ama Imphal Eastdagi miyoi ama Imphal Westdagi miyoi ahum puna miyoi taruk ni haina sungasigi status update on COVID-19 na report tarakli amuka na ngasi goiriba positivity rate si adugi matik singthani oina 2.4% da hantarakba thengnarakre aduga hausiku inadi myam pau si matanga se lusinjarage amasum anauna wa update sing myam da lepa leitana pijarage han su channel sigi maike digi myam from the thamjari and myam hausiku inadi matang sai kainarasi and thank you.